Russia da ahan boy na Mioibada bird flu gi casing thengnare. Pithribi da ahan boy na avian influenza A H5N8 haina khangnariba sina Mioibada na hanbagi thawdo ama Russia da confirm tawkhri haina Russian sanitary official amana lauthokre. Kha Russia da leiba poultry farm amada wakatare ta thengnakiba masigi bird flu gi strain asigi genetic material sing scientist sing na tokhaina thamkhre. Masigi poultry farm asida hokiba December thada usiek singda laichat thokpagi report tawki mi amadi sa sing ngak thoknabagi damakta darkar oiba khongthang sing khutakta laukhale infection asi makha tana sandorok tre haina Russia gi consumer rights amasung mioibagi yaiphanaba leiba organization Rospotrepna jorgi makok anna popobana phongdoki bird flu virus sangkiba wakar taret adu hojikti masa phagale makhoina khara khajiktang layong utkhi haina popobana briefing amada haiki atop paomana Israel gi itihas ta khwaidigi sathiba ecological mang takpa maramna Mediterranean samudramapan thingjinkhre official singna Israel gi ngasi phawbuda khwaidigi sathiba ecological mang takpani haiba thodok oina samudramapan da mile cham henbada thau haidokpagi thodokna maram oiduna tar kaya saitholaga lekhibadagi leba asigi authority na Mediterranean samudramapan makha taba notice thoktriba phawba thingjinkhre hai akanba nonglei nungsit amana petroleum byproduct oriba amuba tar sing humjilakpadagi sa usekta mang takpagi masak uhenki kha Israel da sahi noriba chauba fin whale ama sirga tawkhalakiba amasu hu gi masak oiba amuba mahi asi yosilubadagi ni haina Israel gi agriculture ministry gi research singna phongdoki Israel gi nature and the park authority na thau haidokpagi thawdo asi leba asigi itihas ta khwaidagi aruba ecological mang takpa mani haina phongdoki English ngani ga tara mari dasu araba marubumi da sungdoktriba thau haidokpagi thawdo amada leba asigi ecosystem da kaiba thoki handak yamna sathiba mawong da thau haidokpagi thawdok thokliba sigi sapchaba maram khangdri adubu Israeli environment official singna thijin humjin bagi thabak chathari volunteer sha kaya nasu ngarang samudramapan da laktuna tar sengdokpagi thabak chathagi adubu makhoi kya hu chenba manil honjilubadagi hospital da admit tawki tar sai thokliba asi hakchang da yamna sokninga oigani haina section wa hairaduna leiba asigi kilometer chamaga mogdra manga sangba apunba Mediterranean samudramapan da mi amata satpi ganu haina environmental protection health and the interior ministry na punna thadoki warol amada haiki sengdokpagi thawak sathabada sekel million ton ka sangani haina environmental protection minister Zila Gamlian na Hebrew media da phongdoki atopo paumana samugi attack ta forest guard sire Uttarakhand gi Rajaji Tiger Reserve RTR gi nongchup thangba mataida leiba Beriwada range da samu lamsa amana forest guard ama net khaiduna hatkre haina official sinanga si phongdokre RTR gi warden Lalita Prasad tabdara phongdokpa matugida Gaurav Kumar sehin kuncha mathoi hairiba forest guard adu ngarang Beriwada range gi Senjali forest division da patrol duty tawringe da samu aduna attack torkibani mahang nai ki thawdo du thokiba matamdu da Kumar ga loina khiba topa forest guard amana thawdo du gi matangda RTR gi authorities da pau pirakhi pau du phangbadagi RTR gi official sing sangchin baga loina na Kumar khudakta manak nakpada leiba hospital amada pukhatki adubu sina purakle haina doctor singa lauthoki haina tamtana phongdoli atopu pau amana Denver manakta emergency landing tawkiba plane amadagi ate akai kya tarakre United States ki Denver manakta ngasi United Airlines plane ama engine ama fail oiduna mai chalakpadagi emergency landing tawkhre maduda engine adugi sarukya tasilakpadagi yum ama kaining chitta nantho hore hairi plane adu tek kaidana landing tawki amasung maduda tongba mi natraga leimaida mi shokpa amata yaukhide haina authority singna haiki Boeing 777-200 adu take off hack tawbaga yet thangba engine fail oibadagi Denver International Airport ta amuk halakhibani Flight 328 adu Denver dagi Honolulu tamna paina bohona khibani haina Federal Aviation Administration na thadokhiba warol amada haiki United Airlines na thadokhiba warol amada plane adu da passenger chani ga kunthama thoi amasung crew member tara tongki hairi Broomfield Police Department na thadorokhiba photo singda engine gi saruk oiba achauba koiba part ama Denver gi awang da kilometer ni phurom thapa mafam da leiba yum amagi hek manak ta tasin bu uki plane adu kanna paikhalakpa amasung captain na intercom da wangang ngi matamda makhol hona pokhaiba amasung maingan changlakpa uki hairi ye thangba engine da pokhaiduna mai chakhibadagi plane adu kanna nikhi amasung paitharakhi haina engine gi hek mapa da phamkhiba David Delucia kauba passenger amana haiki
engine da pokhaibा amasung mai sakpa aduga plane adu yungthaba horakpada David na aroiba matam yaure haina khanki amasung siba tarabasu masak khangnabagi damak mahak amasung mahaki nupina wallet tagi driving license lauthoklaga pocket ta hapsin ki hairi atopa pauna alphana oilman sing pharaga Myanmar da pusinkhre haibagi singnaba pokli United Liberation Front of Assam Alphana Hydrocarbon Company ama oiriba QPO Oil and Gas Infrastructure Limited ki employee ani pharga border land tholga Myanmar da pusinkhre haina thajanari thajabe abu paugili khulamana hai Alphana ransom ki damak pi khiba deadline adu hokhiba irai numita loikhibana thabak adu sathaba oirangmani India ki security force singna Assam Arunachal Pradesh border da leiba rebel gi kem amada QPO gi employee ani adu phajinduna thammi haibagi thajaba leibadagi red chatharakpa yai haibagi singnaba leibadagi rebel group asina makhoi bu pukhiba oiramba yai haiki QPO gi employee ani adu rescue taunaba Assam amasung Arunachal Pradesh ki border da India ki security force na makhatana thi humbagi thabak chathari amadi Assam government na alphada makhoi bu thadoroknaba appeal tauri Aikoina Pares Barwada makhoi ani bu thadoknaba haijari Assam amasung India da ina machu sangbadu aikoina pamde mi ani aduda karigumba laibak thiba thoklabadi Assam na ikaiba nangani aikoigi community bu Taliban ga sangdamna khigani haina senior Assam minister Himanta Biswa Sarma haiki Sarma hai QPO gi employee ani PK Gogoi amasung Ram Kumar da pamdaba thodok mayok narabadi yamna laibak thiba oigani United Liberation Front of Assam Independent na makoina tankhiba ransom adu piraktabana ngarang QPO gi employee ani adugi mayokta akanba action lokhatkani haina section wa thamkhrabani makoigi publicity cell member Rumel Aisomna sahi tawduna thadrokpa alpha ai gi warol amada deadline adu irai numita loikhrabana makoi ani gi mathakta mathang chayol da ka henba thabak lokhanaba khanaragani haiki Rumel Asomna hai QPO-CHE Kudaktagi Southeast Asian region pumbada makhoi gi thabak thoram thingle wafamasi alphana Northeast asi India gi saruk amani haina laude amadi Western Southeast Asia oina lawi haiba nungi oiba wafamdani Drilling Superintendent Gogoi amasung Radio Operator Kumar asi alphana Arunachal Pradesh ki Salang district ki manung chanba Inau Maya da leiba drilling site amadagi mamang sahi gi December 18 da phakibani Intelligence official singna hai makhoi thadok naba alphana ahan bada lupa koti kun demand tauki madudagi tangkhaida senpham adu amuk hantharaki atopa paomana gas leak chatpagi thogdokta andrana lokhatkhiba action da NISRC na yaning daba wafam thamkhre English ngani ga kungi me thada Visakhapatnam da stearin gas leak oibadagi lekhidaba mi singadugi imung singda lupa koti amamam pinaba Andhra Pradesh government na lokhiba action adu National Human Rights Commission NHRC na yaningdaba wafam phongdokre Andhra gi government na commission da numit nini humni hospital da leiduna layeng khiba mi chamri ga marphu manga adu da lupa lakh amamam pinaba su khangan ki amadi thodo adu da senai haiba mi tarani thoi gi mathakta criminal proceedings athanaba thabak paikhat ki haiba wafam thamki hairi Mini pan sikiba amasung atopa lising manga henbana masa nakiba English ngani ga kungi me tareta port city asigi manung sanna leiba LG Polymer Company da stearin gas leak chatpagi thodo adugi matangda commission na sumoto cognizance lokhatkibani gas leak chatpatagi thorakpa hu senba gas adu kilometer ahumna konba mafamda sandoraki maduda kharadi sor honba ngamdabadagi lambi da siki mi yauna sa kunmanga su hu senba gas adu honjin khibadagi siki mi sibagi compensation adugi mathakta government na ventilator singda thamliba mi singda lupa lakh tara aduga khara yamna soktaba singdana lupa lising kunmanga piki mi kayagi punsi khangu thakta loikhiba amasung mi lising kaya amana anabagi khayata tahankhibagi thawdo adu mioibagi hak khongau nabani haina lumna logani haina commission haiki thawdo adugi matangda commission na Andhra chief secretary da notice sing thaduna laibak thiba thawdok amasung victim singda piba medical treatment amasung rescue gi matangda akupa marpol piraknaba khanganki haiki Director General of Police ta thawdo adugi matangda police ki action amasung investigation adugi maramda chayol mari gi manungda report piraknaba khanganki atopa paomana ijat manghanba hatpagi sibagi cherak pikre Sahi mapan khakta ngai binupi macha ama namduni ijat manghanba amasung hatpagi maralda Bihar gi Gopalganj district ki court amana MIYAMDA sibagi cherak pikre Gopalganj gi additional district and the census judge Balendu Suklana ngarang Jekishwar Sahak uba MIYAMDA adubu IPC amasung Prevention of Children from Sexual Offense POCSO Act ki tongan ba section singi makhada mara leire haina lauthoki